ꯈꯨꯔꯨꯝꯖꯔꯤ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜ ꯃꯌꯥꯝꯕꯨ ꯈꯣꯔꯖꯩ ꯃꯄꯨꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯄꯤꯔꯨꯛ ꯀꯥꯡꯁꯨꯒꯤ ꯑꯣꯏꯅ ꯎꯠꯆꯔꯛꯂꯒꯦ ꯑꯗꯨꯅ ꯃꯪꯒꯜ ꯃꯄꯨꯝꯁꯤ ꯇꯤꯡꯁꯤꯟꯖꯔꯦ ꯑꯌꯨꯛꯇꯒꯨꯝꯕ ꯇꯤꯡꯉꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯁꯦꯝꯖꯒꯗꯣꯏꯅꯤ ꯑꯗꯨꯅ ꯄꯤꯔꯨꯛꯁꯤ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯛ ꯑꯀꯟꯕꯁꯤꯡꯗꯣ ꯂꯧꯊꯣꯛꯆꯕ ꯐꯠꯇ ꯍꯥꯎꯊꯤ ꯄꯠꯄꯒꯨꯝꯕ ꯑꯗꯨ ꯂꯧꯊꯣꯛꯆꯕ ꯄꯤꯔꯨꯛ ꯃꯟꯕꯁꯤ ꯊꯕꯛꯁꯤ ꯌꯥꯝꯅ ꯈꯨꯠ ꯆꯪꯕ ꯊꯕꯛ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯂꯩꯔꯤꯉꯩꯗ ꯃꯥꯅꯗ ꯃꯟꯕꯅꯤꯅ ꯃꯥ ꯂꯩꯇ꯭ꯔꯗꯤ ꯄꯤꯔꯨꯛꯁꯤ ꯀꯅꯥꯅ ꯃꯟꯕꯤꯅꯤ ꯀꯥꯏ ꯋꯥꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯄꯣꯛꯄꯨ ꯄꯣꯛꯑꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯅꯤ ꯑꯗꯨꯅ ꯄꯤꯔꯨꯛꯁꯦ ꯁꯨꯃꯥꯏꯅ ꯃꯅꯥ ꯑꯄꯠꯄ ꯃꯔꯥꯒꯤ ꯃꯔꯨꯒꯨꯝꯕꯒꯤ ꯑꯀꯟꯕꯗꯨ ꯂꯧꯊꯣꯛꯑꯒ ꯐꯖꯅ ꯑꯃꯨꯛ ꯆꯥꯝꯊꯣꯛꯆꯒꯗꯣꯏꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯈꯟꯗꯅ ꯑꯗꯨꯝ ꯃꯜꯂꯦ ꯃꯇꯝꯗꯤ ꯑꯗꯨꯝ ꯆꯪꯕꯖꯥꯠꯅꯤ ꯄꯤꯔꯨꯛ ꯃꯟꯕꯁꯦ ꯑꯗꯨꯅ ꯄꯤꯔꯨꯛꯁꯤꯒꯤ ꯆꯕꯨꯟꯁꯤ ꯂꯨꯄꯥ 30ꯒꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯖꯅ ꯆꯥꯝꯊꯣꯛꯆꯔꯒꯦ ꯄꯤꯔꯨꯛꯁꯦ ꯂꯧꯕꯨꯛꯇꯒꯤ ꯀꯩꯗꯒꯤ ꯑꯗꯨꯝ ꯍꯦꯛꯑꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯖꯕꯅꯤ ꯄꯤꯔꯨꯛꯁꯤ ꯁꯥꯏꯟꯇꯤꯐꯤꯛ ꯅꯦꯝ ꯁꯦꯟꯇꯦꯂꯥ ꯑꯦꯁꯤꯌꯥꯇꯤꯀꯥ ꯍꯥꯏꯅ ꯈꯪꯅꯩ ꯏꯪꯂꯤꯁꯇ ꯏꯟꯗꯤꯌꯟ ꯄꯦꯅꯤꯋꯨꯗ ꯅꯠꯇ꯭ꯔꯒ ꯑꯦꯁꯤꯌꯥꯇꯤꯛ ꯄꯦꯅꯤꯋꯨꯗ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯄꯤꯔꯨꯛ ꯑꯁꯤ ꯀꯂꯤꯅꯔꯤ ꯚꯦꯖꯤꯇꯦꯕꯜ ꯅꯠꯇ꯭ꯔꯒ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯠꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯤꯡꯅ ꯑꯗꯨꯝ ꯆꯥꯅꯩ ꯀꯥꯡꯁꯨ ꯑꯣꯏꯅꯁꯨ ꯆꯥꯅꯩ ꯆꯝꯐꯨꯠ ꯑꯣꯏꯅꯁꯨ ꯆꯥꯅꯩ ꯁꯤꯡꯖꯨ ꯃꯌꯥꯜ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯆꯥꯅꯩ ꯍꯧꯖꯤꯛ ꯄꯤꯔꯨꯛ ꯆꯥꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯇꯤꯡꯉꯒ ꯄꯣꯞꯄꯕ ꯃꯪꯒꯜꯁꯤ ꯈꯥꯡ ꯑꯁꯥꯕꯗ ꯀꯪꯅ ꯉꯧꯕ ꯍꯧꯖꯔꯦ ꯑꯗꯨ ꯉꯁꯥꯏ ꯄꯤꯔꯨꯛꯀꯤ ꯀꯥꯟꯅꯕ ꯈꯔ ꯍꯥꯏꯖꯔꯕꯗ ꯄꯤꯔꯨꯛꯀꯤ ꯃꯍꯤ ꯑꯁꯤ ꯈꯣꯏꯍꯤꯒ ꯊꯛꯄꯗ ꯆꯈꯥꯎꯒꯤ ꯑꯜꯁꯔ ꯑꯃꯗꯤ ꯌꯨꯔꯤꯅꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯐꯍꯜꯂꯤ ꯍꯥꯏ ꯍꯧꯖꯤꯛ ꯀꯨꯀꯔꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯄꯤꯔꯨꯛꯁꯤ ꯍꯥꯞꯆꯤꯜꯂꯒ ꯀꯥꯝꯊꯠꯆꯒꯗꯣꯏꯅꯤ 5-6 ꯀꯨꯝꯕ ꯀꯥꯝꯕꯤꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯆꯥꯡꯁꯤ ꯌꯦꯡꯉꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯀꯥꯝꯒꯗꯣꯏꯅꯤ ꯀꯨꯀꯔ ꯈꯨꯝꯖꯤꯜꯂꯒ ꯀꯥꯝꯃꯒꯦ ꯁꯣꯝꯗ ꯈꯥꯡꯗ ꯑꯗꯨꯝ ꯃꯪꯒꯜ ꯃꯄꯨꯝꯗꯤ ꯉꯧꯖꯔꯤ ꯑꯗꯒꯤ ꯐꯨꯠꯂꯒ ꯑꯐꯨꯠꯄ ꯃꯍꯤꯁꯤ ꯗꯥꯏꯖꯦꯁꯇꯤቭ ꯀꯝꯄ꯭ꯂꯦꯟꯁ ꯑꯃꯗꯤ ꯗꯥꯏꯁꯦꯟꯇ꯭ꯔꯤꯗ ꯀꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏ ꯄꯤꯔꯨꯛꯀꯤ ꯃꯅꯥꯒꯤ ꯄꯥꯎꯗꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯗꯤꯖꯤꯖꯁꯤꯡꯕꯨꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯅ ꯄꯜꯂꯤ ꯃꯪꯒꯜ ꯃꯄꯨꯝꯁꯤ ꯃꯨꯜꯂꯛꯑꯕꯅꯤꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯂꯧꯊꯣꯛꯆꯔꯦ ꯎꯔꯤꯕ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯉꯥꯡꯕꯁꯤ ꯑꯃꯨꯛ ꯂꯧꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕꯁꯤꯡꯁꯤ ꯏꯆꯦꯝꯃ ꯒꯨꯒꯜꯗ ꯑꯗꯨꯝ ꯊꯦꯡꯅꯕꯤꯕ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯄꯤꯔꯨꯛꯀꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯀꯥꯟꯅꯕꯁꯤꯡꯗꯨꯅꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗ ꯈꯝꯕꯁꯤ ꯄꯤꯔꯨꯛ ꯆꯥꯔꯒ ꯃꯄꯥꯡꯒꯜ ꯀꯜꯂꯤꯒ ꯍꯥꯏꯕꯗ ꯄꯤꯔꯨꯛꯀꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟ ꯋꯥꯡꯉꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯗꯁꯨ ꯌꯥꯎꯔꯕꯅꯤ ꯍꯧꯖꯤꯛ ꯃꯪꯒꯜ ꯃꯄꯨꯝꯁꯤ ꯑꯃꯨꯛ ꯈꯣꯟꯗ ꯐꯖꯅ ꯁꯨꯗꯣꯛꯆꯔꯒꯦ ꯀꯥꯡꯁꯨꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕꯗ ꯄꯤꯔꯨꯛ ꯑꯃꯗꯤ ꯌꯥꯏꯉꯪ ꯃꯣꯔꯣꯛ ꯑꯀꯪꯕꯒ ꯑꯃꯗꯤ ꯃꯔꯣꯏ ꯀꯥꯍꯜꯂꯒ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯛ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯆꯥꯅꯩ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯔꯨꯛꯀꯤ ꯀꯨꯀꯔꯁꯤ ꯑꯃꯨꯛ ꯀꯥꯝꯈ꯭ꯔꯕꯅꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯪꯒꯜꯁꯤ ꯁꯨꯖꯔꯤ ꯃꯇꯝ ꯑꯃꯠꯇꯗꯅꯤ ꯑꯗꯣ ꯃꯪꯒꯜ ꯁꯨꯕ ꯄꯤꯔꯨꯛ ꯀꯥꯝꯕ ꯁꯤꯗ ꯀꯥꯝꯖꯔꯛꯏꯁꯦ ꯀꯨꯀꯔꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯗꯁꯨ ꯄꯤꯔꯨꯛꯀꯤ ꯀꯥꯟꯅꯕꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯨꯒꯜꯗ ꯀꯩꯗ ꯃꯥꯒꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯒꯤ ꯀꯥꯟꯅꯕ ꯑꯣꯏꯅ ꯊꯤꯔꯁꯨ ꯑꯗꯨꯝ ꯐꯪꯉꯦ ꯆꯈꯥꯎ ꯍꯥꯡꯂꯤꯉꯩꯗ ꯑꯗꯨꯝ ꯄꯤꯔꯨꯛ ꯃꯅꯥ 2-3 ꯊꯠꯂꯒ ꯑꯗꯨꯝ ꯆꯥꯕꯤꯕ ꯐꯩ ꯌꯨꯝꯗ ꯀꯩꯗ ꯍꯤꯡꯈꯣꯜꯗ ꯍꯧꯕ ꯑꯣꯏꯔꯒꯗꯤ ꯀꯥꯡꯁꯨꯒꯤꯅꯤꯅ ꯉꯥꯔꯤ ꯑꯃꯨꯛ ꯂꯧꯁꯤꯟꯖꯔꯦ ꯉꯥꯔꯤꯁꯦ ꯏꯊꯥ ꯊꯥꯕ ꯌꯥꯗꯦ ꯀꯥꯡꯁꯨ ꯁꯤꯡꯖꯨ ꯏꯔꯣꯟꯕ ꯃꯦꯔꯥꯃꯦꯁꯀꯤ ꯅꯠꯇꯕꯗꯗꯤꯀꯣ ꯃꯦꯔꯥꯃꯦꯁꯇꯕꯨꯗꯤ ꯊꯥꯎ ꯉꯧꯔꯒ ꯑꯗꯨꯝ ꯇꯧꯅꯩ ꯏꯔꯣꯟꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯤꯡꯖꯨꯗꯤ ꯑꯃꯨꯛ ꯃꯣꯔꯣꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯕꯦꯁꯣꯟ ꯊꯣꯏꯗꯤꯡ ꯁꯨꯔꯒ ꯃꯣꯔꯣꯛ ꯌꯥꯎꯗꯕꯤ ꯇꯧꯕ ꯌꯥꯏ ꯍꯧꯖꯤꯛ ꯀꯨꯀꯔ 5-6 ꯀꯨꯝꯕ ꯀꯥꯝꯃ ꯃꯇꯨꯡꯗ ꯃꯍꯤꯁꯦ ꯆꯤꯊꯣꯛꯆꯔꯦ ꯃꯍꯤꯁꯦ ꯏꯪꯍꯜꯂꯒ ꯑꯃꯨꯛ ꯊꯛꯄꯗꯨ ꯎꯠꯆꯔꯛꯀꯦ ꯉꯁꯤꯗꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯎꯕꯖꯥꯠꯅꯤ ꯄꯤꯔꯨꯛ ꯃꯍꯤ ꯑꯁꯦ ꯀꯥꯟꯁꯨ ꯀꯥꯟꯅꯕ ꯍꯛꯆꯥꯡꯗ ꯄꯤꯔꯨꯛ ꯃꯍꯤ ꯇꯤꯟ ꯀꯥꯡꯒ ꯂꯣꯏ ꯁꯤꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ ꯍꯥꯎꯔꯦ ꯁꯤꯅ ꯀꯨꯀꯔꯗꯒꯤ ꯃꯍꯤ ꯆꯤꯊꯣꯛꯑ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯏꯪꯍꯟꯅꯕ ꯄꯤꯔꯨꯛꯇꯣ ꯊꯝꯕ ꯁꯤ ꯏꯪꯉ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯐꯗꯤ ꯁꯨꯝꯕꯗꯧꯅ ꯃꯍꯤꯁꯦ ꯑꯃꯨꯛ ꯂꯣꯏ ꯁꯨꯝꯗꯣꯛꯆꯔꯦ ꯐꯖꯅ
masi kup kupna soijagadoni मैम दम यंगबियु अदुना चॉपिंग बोर्ड की मोटा चॉपिंग टेंकोट अमा लौरे मखना ओंथोगा अदुगा पिक पिकना कुप कुपना सुजिनजरे थांगजिना मसासे नाना पिकना कुपना सुजिनजरे खुदना थटपदा यारोइदोरिबनिना थांगना फाजना सुजिनजरे ngसाइगी पिरुक्तो कामा मतुंग सुमदो मतुंग पिकतु पिकख्रे अदुबु दुम मंगल कैगा हापकदौबनिना अदुम चांग अमदा दुम याय क्वांटिटी से याम तौरसु याय खितंग तौरसु याय इमुंग दुदा चाबिनबा मी लेरगदि यामना दुम तौबिबे याय पिरु कांगसु से आइगी मरुप अमना पिरु कांगसु हापिरु हाबा रिक्वेस्ट दुदा इना पिरु सि लेरगा पिरु कांगसु जे हना तौजरगे ना सेमजरकपनि यंगबियु स्माइना कुपना थांग फजना सुजिनजरबा कुना थटपदि चलोइदुनि अदुना थांगना दुम फजना सानाना अदुन होजिक लाइजरे मोरok कंगबा मोरे मपांग मंगल सुबा पिरु ngari अदुना थुम खरा हापगा मोरok से नै खारगे होजिक मोरok कितंग तरुइ चते नते मोरok चादबा बाबा मोरok याम चा यादबा अदुना मोरok कितंग हापगा हाना सुजरगा बाबाई सुरु खाइदो मतुंगदा अखोगी मोरok हापचनगा दोइनि अदुना मोरok से होजिक सुमाइना थुमगा फजना न खाइबिबा चिदनी से तीन चुम्बा होरको दोजे थुम मोरok नै खाइबा अदेगी ngari ga hapchalakpada adun hoji yingbiu ngari sino khaiba dani sa itumina dum leijage si phajana no khai matung da mu sigi mangal se hapchanla mangal subudo si muk to khai jani ko phajana thum morok phajana changna ba masi loya matung da mu piruk ngasagi phula matung da kupna soijin jaraba se muk to sunnaraga piruk kangsu haibu loya bani मैम मियंग तामीनसी अदुना मोरोक पामजबा पिरुक पामजबदि पिरुक कांगसु असी यामना पामना चानै अदुना होजिक प्लेट अमदा बाबाई सुरु खरा खाइदोगे मोरोक यामदबिसे सुमाइना यामनसु चाबा नते कितंग महाव दंगनिंगबगी अदुना खाइदोखरा मतुंगदा मोरोक अमुक हापचलगा सिनो खाइदेबा सिना मोरोक खरा चाबा ngamba kangu morok pam kangu gi haiba tare aduna simangai piru kangsu gi kanu abu process abu piru kam thoya sujinjara mangalna tinga ga popto halaga suba adugo tosanna bangari ngatai thumoro aduna padigom tuni khong manna tilong manna loi hapchinjara simangai ngasi nongi lau singuda piru kangsu meambu haninga leitna thagat phongdok cheri video sibu share to biramu channel asibu subscribe to biramu thank you once again.